ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯅꯤ ꯏꯝꯐꯥꯜꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖ ꯁꯥꯏꯠꯇꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨ ꯈꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯅꯤꯀꯣ ꯃꯌꯥꯝ ꯇꯤꯃꯩ ꯀꯌꯥ ꯍꯥꯏꯅꯣ ꯁꯤꯕꯣ ꯆꯥꯝ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯄꯤꯒꯦ ꯄꯤꯊꯣꯛꯀꯦ ꯇꯤꯃꯩ ꯀꯩ ꯂꯝꯗꯩꯅꯣ ꯍꯥ ꯑꯣ ꯍꯣ ꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯣ ꯇꯤꯃꯩꯗꯣ ꯇꯤꯃꯩꯁꯤꯗ ꯑꯩ ꯆꯥꯒꯦꯀꯣ ꯁꯦ ꯁꯉꯥꯏꯐꯝꯗꯒꯤ ꯁꯦ ꯁꯤꯁꯨ ꯄꯤꯒꯦꯁꯦ ꯁꯤꯁꯤꯅꯅꯦ ꯚꯔꯥ ꯑꯣꯏꯌꯨꯀꯣ ꯃꯆꯥ ꯅꯨꯡꯁꯤꯗꯅ ꯄꯤꯅꯤꯀꯣ ꯑꯣ ꯐꯔꯦ ꯌꯥꯝ ꯁꯤꯜꯂꯦ ꯚꯔꯥ ꯑꯣꯏꯌꯨ ꯆꯥꯒ ꯇꯧ ꯑꯣ ꯁꯤ ꯀꯧꯇꯥꯗ 50ꯅꯦꯕ ꯍꯣꯏ ꯁꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯔꯣ ꯏꯃꯥꯒꯤꯔꯣ ꯑꯩꯒꯤ ꯁꯤꯗ ꯍꯥꯞꯄꯣ ꯁꯤꯗ ꯍꯥꯞꯄꯣꯀꯣ ꯑꯗꯨ ꯇꯥꯕ꯭ꯔꯣ ꯏꯇꯩꯃꯧ ꯑꯗꯨ ꯄꯤꯔꯛꯅꯨ ꯏꯇꯩꯃꯩ ꯚꯔꯥ ꯑꯣꯏꯔꯣ ꯅꯅꯥꯎ ꯅꯨꯡꯁꯤ ꯄꯤꯅꯤꯀꯣ ꯀꯌా ꯍꯥꯏꯅꯣ ꯏꯇꯩꯃꯩ ꯊꯕꯤꯁꯤꯕꯣ ꯑꯣ ꯑꯗꯨꯗꯤ ꯑꯅꯤꯒꯤꯗ ꯍꯥꯞꯄꯣꯛꯁꯦ ꯍꯣꯏ ꯑꯗꯨ ꯏꯇꯩꯃ ꯇꯥꯕ꯭ꯔꯣ ꯑꯗꯨ ꯏꯇꯩꯃꯩ ꯚꯔꯥ ꯑꯣꯏꯔꯣ ꯄꯤꯔꯛꯅꯨ ꯌꯥꯔꯦ ꯏꯇꯩꯃꯩ ꯚꯔꯥ ꯑꯣꯏꯔꯣꯕ ꯅꯅꯥꯎ ꯅꯨꯡꯁꯤꯅ ꯄꯤꯅꯦꯕ ꯚꯔꯥ ꯑꯣꯏꯔꯣ ꯍꯣꯏ ꯏꯇꯩꯃꯩ ꯀꯌꯥ ꯍꯥꯏꯅꯣ ꯑꯗꯨꯕꯣ ꯍꯥ 10 ꯍꯣꯏ ꯑꯃꯇꯪ ꯂꯧꯒꯦ ꯏꯇꯩꯃꯩ ꯀꯥꯏꯗꯩꯅꯣ ꯍꯣꯏ ꯑꯃꯈꯛꯇꯪ ꯂꯧꯒꯦꯀꯣ ꯏꯇꯩꯃꯩ ꯍꯥꯞꯆꯜꯂꯦ ꯉꯥ ꯊꯥ ꯊꯣꯡꯒꯦ ꯐꯝꯅꯤꯀꯣ ꯂꯩꯇ꯭ꯔꯦ ꯄꯩꯁꯥꯁꯦ ꯄꯤꯔꯝꯗꯣꯏꯅꯤꯀꯣ ꯑꯩ ꯃꯣꯏꯒꯤ ꯍꯟꯗꯣꯔꯛꯈꯤꯁꯅꯨ ꯑꯋꯥꯠꯄ ꯄꯩꯁꯥ ꯑꯋꯥꯠꯄ ꯋꯥꯠꯂꯤ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯑꯣ ꯁꯤꯁꯤ 10ꯅꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ 10 ꯑꯗꯨ ꯋꯥꯝꯇ ꯍꯥꯏꯒꯦ ꯁꯨꯝ ꯅꯅꯥꯎꯗꯤꯅꯤꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕꯀꯣ ꯁꯦ ꯄꯥꯏꯌꯨ ꯁꯤꯅ ꯏꯇꯩꯃꯒꯤ ꯚꯔꯥꯒ ꯆꯥꯊꯣꯛ ꯑꯣ ꯅꯅꯥꯎ ꯅꯨꯡꯁꯤ ꯄꯤꯅꯤ ꯆꯥꯊꯣꯛ ꯍꯥꯏꯕ ꯚꯔꯥꯒ ꯑꯣꯏꯌꯨꯀꯣ ꯏꯃꯥꯏꯗꯤ ꯀꯌꯥ ꯍꯥꯏꯅꯣ ꯆꯥꯝꯃꯒꯤꯅꯦ ꯑꯣ ꯑꯝꯇ ꯂꯧꯒꯦ ꯁꯤ ꯆꯥꯝꯃꯅꯦꯕ ꯑꯣ ꯏꯃꯥꯗꯤ ꯂꯤꯂꯣꯡꯗꯩꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡꯐꯥꯟ ꯑꯣ ꯃꯌꯥꯡꯐꯥꯟꯗꯩꯅꯦꯕ ꯅꯣꯏꯅ ꯀꯗꯥꯏꯗꯩ ꯑꯩ ꯏꯌꯥꯔꯄꯣꯔꯠ ꯈꯔ ꯍꯥꯏꯊꯔꯒ ꯅꯦꯀꯣꯂꯥ ꯂꯥꯏꯌꯦꯟꯗ ꯑꯃ ꯂꯩꯌꯦ ꯑꯣ ꯏꯃꯥ ꯑꯅꯤꯁꯦ ꯄꯨꯜꯂꯤꯔꯕ ꯄꯨꯟꯗꯦ ꯃꯥꯗꯤ ꯁꯪꯒꯥꯏꯐꯝꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯑꯣ ꯑꯗ ꯑꯩꯅ ꯄꯣꯠ ꯌꯣꯟꯕ ꯄꯨꯜꯂꯤꯔ ꯍꯥꯏꯕ ꯄꯩꯁꯥ ꯀꯥꯏꯕ ꯃꯥ ꯄꯣꯠ ꯌꯣꯜꯂꯨꯕꯩ ꯍꯣ ꯐꯝꯕ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯁꯦ ꯏꯃꯥ ꯋꯥꯔ ꯄꯣꯠ ꯌꯣꯟꯕꯗꯣ ꯅꯆꯥ ꯅꯨꯡꯁꯤꯅ ꯄꯤꯔꯤꯁꯤ ꯚꯔꯥ ꯑꯣꯏꯌꯨꯀꯣ ꯅꯆꯥ ꯅꯨꯡꯁꯤꯅ ꯄꯤꯔꯤꯅꯤ ꯐꯔꯦ ꯅꯣꯏꯁꯨ ꯌꯥꯏ ꯐꯔꯣ ꯑꯣ ꯌꯣꯟꯒꯦ ꯏꯃꯥꯏꯗꯨꯗꯤ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯀꯤꯂꯣ ꯃꯈꯥꯏ ꯍꯦꯟꯕ ꯅꯪꯅ ꯂꯧꯔꯛꯏꯗꯨꯒ ꯁꯤꯒꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯒꯦ ꯄꯤꯕꯅꯦ ꯑꯣ ꯍꯣꯏ ꯏꯃꯥꯗꯒꯤ ꯂꯧꯒꯦ ꯀꯌꯥ ꯍꯥꯏ ꯏꯃꯥꯗꯤ ꯀꯥꯏꯗꯩꯅꯣꯕ ꯑꯩꯁꯨ ꯃꯌꯥꯡꯗꯩ ꯂꯧꯔꯤ ꯃꯣꯏꯁꯨ ꯃꯌꯥꯡꯗꯩ ꯂꯧꯔꯤ ꯅꯠꯇꯦꯗ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯕꯅꯤ ꯑꯩꯗꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯅꯦ ꯍꯣꯏ ꯇꯧꯕ ꯁꯦ ꯑꯩꯗꯤ ꯂꯝ ꯂꯥꯞꯄꯦ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯅꯪꯅ ꯂꯧꯔꯛꯏꯗꯨꯒ ꯑꯩꯒꯤꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕꯅꯦ ꯑꯣ ꯑꯗꯨꯗꯣ
세. 자, 와도 용바도 아주 여기 나 싸우는 시드는 삐리 세. 뭐라고 이거? 세. Apa pun mau yuko, nana, buat pilih sini. 이거 이게. Lau nang so happy ya, lau di pa sabu pi kira mai, mana.